Hi guys, welcome back to my channel. Mayam boy ki channel da amka hanna taram nok cheri. Ado mayam ngasi ki vlog sidi chak thongba dei horase. Nabi mathau chak thongba. Ado mayam ngasi je ai se cham thong am saning bai tare hangam se am cham na thonga ga saba do. Ningtham tha ta ga yam cham na ga thonga ga saba gi mahau do khang ing jingakpa. Na hangam se ngasidi yam chamna thonge nga tawba hum marim jo thakchalle ado smaina thonge yam chamna aduga thangjing ga umuro ka metpam tawraga chadoine nga khara ma taw thoe do thongba chu loire myam dadi chana ba tawrage myam ngasi se guwahati dagi jema aibu na ba lakpiramme mana chana thakna ba yam ma pubiramme ado si charaga aisu afabado ijarage iche su afabado ibiro aduga iche na mama da piramba paisa aduna horen mama na nga thonga chani hai aduna iche yam thagasari aibu unabi ba lakpiram bagi damakta do horen nga thongba charaga hawi hawti su mu harake che ado yam nungaire iche na lamla na lakpiraga aibu na ba lakpibase iche bu hainga ne tana thagatpa phongdoksari mathangda muk thengnagi sise sigi kamphoi dina ini ani khakna thinbira ambane ini ani yam nungaire thank you si charaga jo phabdo oirage kamphoi sisu yam phajare hawdong male thank you ini ani ma si chara phabdo oirage ko ai se hita ka pa thok lai ne ba ko masi se hita ka pa mi ta ba ai ya ran ka pa do hata ha mo mo le ga hata na de thakai le ga ka pe ni ba ni ka pa ko lai ai si le nang ka do ka khala le ni do ba ya wa ang de ju si de le si lai na ka pa ni kuma na su lo ra cái năm thế nó rồi ado myam iron je ai guli oina charam bane bako ado comment da haibire e guli oina chawona ado guli oina su chajaram bane ai se sakhaw khra so e ado guli chabde ai se sakhaw so pe henjalak padagi surgeons na injection doin on da bi bane bako ado ki injection oina kap ka doine चाहिए Black itu tebar gua. Syukur dah sun. Jangan lagi kan dodo, sini do, pitu pipa. Black itu ni, sang leh. Adune ai sangman gre. Tapi dah bikin dah kan. Tali. Ai gì đấy cái nó gì tung sau rồi đấy dia mau nampak dia baru kamu pilih Verona mau nonton kamu mana kayaknya anh ba dễ hôm mai hôm bí đi đi ông tu ma hôm bí đó ấy hôm bí đó nó tao phi chứ hai đã ngang lực nơi đi đã không nuôi xịt chúng ta làm gì tao nó một cái tóc xin đi nè mẹ gì chứ ngạc tăng phèn chứ ngạc này hôm mai chứ ngạc tăng không điều hai rồi bố chơi thì tôi thì khá yêu đấy hay đấy video nam le masuk le video tha
ꯑꯗꯣ ꯃꯌꯥꯝ ꯑꯥꯏꯔꯟ ꯀꯥꯞꯄꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯑꯥꯏꯔꯟ ꯀꯥꯞꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯀꯥꯞꯅꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯣ ꯌꯥꯝ ꯁꯥꯡꯕꯅꯤꯅ ꯂꯝꯗꯣ ꯌꯥꯝ ꯂꯥꯞꯄꯅꯤ나 ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯌꯥꯝꯅꯁꯨ ꯋꯥꯕꯀꯣ ꯍꯤꯗꯥꯛꯁꯦ ꯉꯥꯛ ꯀꯥꯞꯄꯒ ꯑꯗꯨꯝ ꯍꯜꯂꯛꯀꯗꯧꯕ ꯄꯣꯠꯅꯤꯅ ꯃꯃꯥꯡꯗꯁꯨ ꯀꯥꯞꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗꯕ ꯈꯣꯠꯇꯕꯗꯨꯗꯤ ꯇꯧꯗ꯭ꯔꯦꯕꯀꯣ ꯀꯩꯝꯇ ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯂꯥꯞꯅ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯅꯛꯄꯗ ꯑꯩꯈꯣꯏ ꯗꯗꯥ ꯏ ꯇꯦꯁ ꯇꯧꯕꯒꯤ ꯀꯩꯅꯣ ꯍꯥꯡꯕ ꯗꯗꯥ ꯑꯃ ꯂꯩꯕꯀꯣ ꯃꯉꯣꯟꯗ ꯌꯦꯇꯨꯝꯁꯦ ꯑꯩꯈꯣꯏ ꯊꯤꯜꯍꯜꯂꯀꯥꯟꯗ ꯑꯣꯏꯅ ꯀꯥꯞꯄꯁꯦ ꯍꯥꯏꯅꯔꯒ ꯇꯥꯃꯣ ꯏꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯖꯦꯜꯀꯣꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ ꯊꯤꯟꯕꯁꯦ ꯉꯥꯏꯍꯥꯛ ꯀꯥꯞꯄꯒ ꯂꯣꯏꯗꯧꯅꯤꯅ ꯑꯗꯣ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 2-3 ꯆꯪꯅ ꯀꯥꯞꯀꯗꯧꯕ ꯍꯤꯗꯥꯛꯁꯦ ꯑꯩꯅꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯤꯗꯥꯛꯇꯣ ꯌꯥꯝ ꯀꯟꯅ ꯊꯥꯖꯤꯜꯂꯝꯕꯗꯒꯤ ꯑꯩꯁꯦ ꯁꯣꯔ ꯐꯨꯟꯒꯠꯄ ꯍꯧꯔꯛꯇꯅ ꯐꯨꯛꯂꯥ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗꯨꯅ ꯄꯥꯈꯠꯇꯅ ꯍꯧꯒꯠꯂꯒ ꯃꯥꯁꯦ ꯍꯨꯃꯥꯏ ꯍꯨꯝꯗꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯇꯧꯔꯦ ꯑꯩꯁꯦ ꯁꯣꯔ ꯐꯨꯟꯒꯠꯂꯛꯇꯅ ꯑꯩꯅ ꯌꯨꯝꯗ ꯑꯣꯏꯅ ꯏꯔꯦꯟꯖꯅ ꯇꯞꯅ ꯀꯥꯞꯄꯨꯔꯁꯦꯅ ꯀꯩꯅꯣ ꯇꯧꯔ ꯆꯠꯄꯗ ꯌꯨꯝꯗ ꯑꯃꯨꯛ ꯌꯧꯕꯒ ꯌꯦꯇꯨꯝꯁꯦ ꯖꯦꯜꯀꯣ ꯌꯥꯎꯗꯕꯅꯤꯅ ꯑꯃꯨꯛ ꯐꯨꯟꯗꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯅꯝꯕꯣꯜꯗ ꯍꯜꯂꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯅꯝꯕꯣꯜ ꯍꯣꯁꯄꯤꯇꯥꯜ ꯆꯪꯉꯒ ꯅꯔꯁꯇ ꯑꯣꯏꯅ ꯖꯦꯜꯀꯣ ꯍꯥꯞꯄꯒ ꯑꯣꯏꯅ ꯀꯥꯞꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯥꯞꯍꯜꯂꯛꯑꯀꯥꯟꯗ ꯌꯨꯝꯗ ꯑꯣꯏꯅ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔ ꯇꯞꯅ ꯀꯥꯞꯄꯨꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯌꯥꯝ ꯋꯥꯏꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯀꯤꯍꯣꯝ ꯆꯥꯕ ꯃꯥꯟꯕꯗꯣ ꯃꯌꯥꯝ ꯑꯩ ꯀꯤꯍꯣꯝ ꯆꯥꯗꯦꯀꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯀꯤꯍꯣꯝ ꯑꯩꯅ ꯂꯧꯔꯤꯕ ꯀꯤꯍꯣꯝ ꯑꯅꯤꯗꯣ ꯕꯕꯥꯗ ꯑꯃ ꯄꯤꯒꯦ ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯑꯃ ꯄꯤꯒꯦꯅ ꯄꯥꯏꯕ ꯀꯤꯍꯣꯝꯅꯦ ꯀꯤꯍꯣꯝ ꯆꯥꯕ ꯌꯥꯗꯦ ꯑꯋꯥꯊꯕꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯖꯩ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯣꯏꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕꯗꯣ ꯄꯣꯛꯑꯦꯕꯀꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯗꯒꯦꯅ ꯈꯜꯂꯒ ꯍꯥꯏꯕꯤꯕ ꯑꯗꯒꯤ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯣ ꯀꯤꯍꯣꯝ ꯑꯋꯥꯊꯕꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ나 ꯑꯗꯨꯐꯥꯎꯗꯤ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅꯕ ꯀꯗꯥꯏꯗ ꯀꯔꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯈꯤꯗꯒꯦ ꯑꯗꯒꯤ ꯀꯩꯅꯣ ꯁꯣꯏꯈꯤꯗ꯭ꯔꯥꯅ ꯌꯥꯝꯅ ꯋꯥꯅ ꯈꯟꯖꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯃꯨꯛ ꯄꯦꯟꯖꯕ ꯍꯔꯥꯎꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯃꯅꯤꯁꯨ ꯊꯦꯡꯅꯖꯩꯌꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯪꯗ꯭ꯔꯦ ꯀꯞꯄꯤ ꯀꯪꯉꯦ ꯂꯥꯎ ꯈꯣꯡꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯤꯔꯣꯟꯕꯁꯦ ꯐꯖꯕ ꯋꯥꯗꯧꯅ ꯃꯤꯗꯤ ꯏꯀꯥꯏꯅꯗꯅ ꯂꯣꯠꯅꯔꯤꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯁꯔꯥꯁꯜꯂꯤ ꯂꯣꯏꯅ ꯐꯣꯡꯗꯣꯛꯏ ꯏꯀꯥꯏꯕ ꯈꯪꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯀꯣ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜ ꯇꯥꯡꯂꯕ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯦꯕ ꯁꯤꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯃꯣꯃꯦꯟꯁꯦ ꯀꯩꯗꯧꯕꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏꯅꯗꯅ ꯂꯣꯠꯁꯟꯗꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯕꯒꯤ ꯀꯔꯝꯕ ꯁꯔꯝꯆꯠ ꯆꯠꯂꯨꯕꯒꯤ ꯏꯀꯥꯏꯅꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯄꯣꯛꯄꯤ ꯆꯥꯕꯣꯛ ꯐꯕꯤ ꯅꯣꯏꯅꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯅ ꯃꯃꯥ ꯑꯣꯏꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯈꯧꯔꯥꯡꯕ ꯑꯗꯒꯤ ꯈꯪꯍꯧꯗꯅ ꯃꯆꯥꯕꯨ ꯎꯕ ꯐꯪꯉꯅꯤ ꯈꯟꯖꯔꯛꯄ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯈꯪꯖꯔꯛꯄ ꯃꯤꯀꯨꯞꯇ ꯃꯗꯨꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯅꯆꯥ ꯄꯣꯛꯄꯤ ꯑꯗꯨꯗꯒꯤ ꯆꯥꯕꯣꯛ ꯐꯕꯤ ꯅꯣꯏꯅꯗꯤ ꯃꯗꯨꯒꯤ ꯚꯦꯂꯨꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯕꯒꯦ ꯍꯥꯏꯕꯁꯦ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯏꯕ ꯑꯩꯅ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯁꯦꯌꯔ ꯇꯧꯔꯤꯕꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯦꯛ ꯍꯥꯡꯉꯛꯄꯗꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯩꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯩ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯃꯌꯥꯝꯗ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏ ꯇꯧꯁꯨ ꯇꯧꯈꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ